Bosem na LOUBA exam gi MEITEI MAYEK subject da mark WANGNA PHANGBA MAHEIROI da CHAHI KHUDING gi cell gi mana PINABA Meelal Amadi Bosem Anigi Marakta Yana Cherol MOU sign Tounakhre. Loinana Handak CHAHI gi oina manipuri MEITEI MAYEK da mark WANGNA PHANGLAKRABA Thoubal Khetri Lekai da leiba Nawa Sindam Sangi MAHEIROI Christina Nongthongbam da Ningsing mana pire haina lauthoke. MOU sign tawbagi thauram aduda Bosem gi chairman A Joy Kumar na hai loan asi MEITEI MAYEK ta natana local language amadi leiriba furup khuding gi loan sing chawkhatnaba lengak asina pandam thamle MEITEI MAYEK ki lamjing lamtak piramba oja chingsubam akabada ikai khumnaba utpa oina manipuri MEITEI MAYEK ningsing mana pinabagi damak Meelal na paikhalakliba thabak asi Bosem nasu support tawi Masi aikogi iek irol chawkhatnaba khongthang amani lakliba anoba education policy gi matung inasu furupki khetnaba thamdana mayek asi punna thamse apigani tamse masi sumba bilana hokdok sereba in the order of oza siksubam akaba manipuri MEITEI MAYEK ningsing mana haina tharam sereba si the Mari Lena, I go what Kim Makitikisu, Hogoribo Wafumsi, and the incentive encouraging Tony, Maravana, Okoina, Haripasi, Muna Kalabotuna, Tobayaba, Adumani, and a Kajaraga, I go so Ariba, Hamtaki, 2023 ICLC exams in the onwards, Suma, Lodasiki, Mokota, Satrada, Manasi, Amon Patsinta, Pra, Meelal gi President Khaidem Ingochana haikibada Bosem na LOUBA CHAHI gi oiba changyeng da MEITEI MAYEK da khwaidagi mark WANGNA PHANGBA MAHEIROI da CHAHI KHUDING gi mana pinabagi damak Bosem ga khutsam naduna ngasi Yana Cherol gi sign tawbani Manipur bu chawkhatnaba hotnaba da achauba thodang loramba leikidraba lairoiraba Oza Chingsubam Akabagi Mafamda Manipur Lengaki Maikaidagi Thauram Ama Pangthok Hanaba Sinbiyu Oza Akabana MEITEI MAYEK asibu lamda masigi yelhomi khudingda takpi tambiduna mayek asibu chawkhatnaba hotnabada natana apunbagi saktam sagatpa ngamnabani lol amadi mayek asi mangkhragadi furup asi mangkiba khanghauroi masi mangdanaba amadi irol iyekidamak thabak tauramba Oza ama leirami haiba taknaba khongthang ase lokhatpani haiki Hayamdagi kirai kana lagi jasina baru matutana lagi dapat matut mesti lagi Meelal lagi ba pura mana sana jarga untuk kerana masih kirai kana itu dah itu unda orang iba lagi MAHEIROI sing dapat masih alam sing orang sing ada kirai kana masih kali mereka ini berapa masih Hai bapak masih memanggil kami itu masih dari mana? Boleh tidak?